Hello friends, welcome to my channel Ekatech na tum taram nok sering asi ki video si de ko YouTube ki matang dani ko YouTube se kainoi ganda kana YouTube se yeng khaba matung de yeng ba loi khra matung de ko ge history da dum le hawe haibde kana kan ikone sida search taw gi ba khot gi ba sugum ba si so oire adu duga koina sigi library changbira matung da ko ge sida sida loina paring sana lairakpa sugum video mayam lai isi ikone si yeng ki video singdo adu ngaktani adu duga sida direct history ena su laire sigi history sangkan ikona YouTube se pai bidagi nga hojuk ngasi phaugi pai ba horok padagi hojuk phaugi oina loina sida loina adomna yeng ki video singdo sida loi laigani adu sidagi apamba adomna yeng ki adu YouTube ta search tawda phangdab taraga ju sidagi adum yengaga oraso sidagi thiraga oraso adum lawthok pai natraga ikoigi angang nubina hek pai bida hek nungai roidaba ikoina ya angang nubina hek pai bida yengbada nungai roidaba ikoina di yengraba adumba video sing du ikoina sidagi loina kaktat pai taraga ju sidagi loina kaktat pai yai ado ikoina permanently oina direct aina mobile si pairak padagi hoju phogi aina yengkiba video sing si pulap kaktat lage hai taraga so ikoigi sigi somgi sida icon lamna yini siga 3 icon dur nambirani adu nambira matungda ikogi sigi sida setting anam laire setting se nambira matungda sigi history and privacy se nambirani clear was history si nambiro si nambira matungda sigi clear was history sida changbirani si clear lon oi khre adoi matungda clear search history si nang adumna search tawgiba ngasagi ikogi kaitara sigi search tawgan sita loi lairising si koina haidi nattaba atopa gi oi taraga so angang nubine hek yengbada khotpada nungai tabai koina search tawbagi leiba taraga so hojiki hariba mafam dagi changaga setting jira changbiraga sigi setting changbiraga sidagi loina kakthap pai sigi clear search history sida changbirani aduga clear search history je nambiro si nambigra matung dagi de ama phoba hojiki adomna yengkiba khotkiba natraga search tawkiba singdo ama phoba hojik lairamaro to sida am hojik laitre aduga ai hojik sigi library si sanga yengjage library ta so am pho laijadre sigi history sanga history am laijadre so men tawraga adomna yengkiba ekhoi mingondi aina di yengaga mingondi yenghaningdaba khotningdaba singdo sidagi loina so men tawraga kakthatpa yai ado ai ngasi gi video ji swaida sum loijinjarage mathangi video pamaga so comment thapiro aduga ai channel asibo subscribe tabiyo amadi support tabiyo ngasi gi damakta di swaida sum loijinjarage